الحمد لله نحمده ونستعينه ونستغفره ونؤمن به ونتوكل عليه ونعوذ بالله من شرور أنفسنا ومن سيئات أعمالنا من يهده الله فلا مضل له ومن يضلله فلا هادي له ونشهد أن لا إله إلا الله وحده لا شريك له ونشهد أن سيدنا ومولانا محمدا عبده ورسوله إلى كافة الناس بشيرا ونذيرا وداعيا إلى الله بإذنه وسراجا منيرا صلى الله تعالى عليه وعلى آله وأصحابه وبارك وسلم تسليما كثيرا أما بعد فأعوذ بالله من الشيطان الرجيم بسم الله الرحمن الرحيم إنا أوحينا إليك كما أوحينا إلى نوح والنبيين من بعده وقال تعالى شهر رمضان الذي أنزل فيه القرآن هدى للناس وبينات من الهدى والفرقان وقال تعالى إنا أنزلناه في ليلة القدر وقال تعالى وما خلقت الجن والإنس إلا ليعبدون صدق الله العظيم وصدق رسوله النبي الكريم نقصی جربہ حضرات سنگھ اللہ تبارک و تعالی نا ایکھوئی نکھوئی بو نقصی بیبدگی متک مگل لیربا ایمان کی دولت پی نبیرے مدوگی متنگ دا اللہ تبارک و تعالی نا ایکھوئی کھتنگ مگ اللہ مسک کھنگھن بیرے ایمان مسک کھنگھن بیرے اللہ تعالی نا ایکھوئی بو کری کی دمکتا سملک لی بنو ہائی با اسی اللہ تعالی نا قرآن کریم دا مسامک نہائرے کرینا وما خلقت الجن والانس الا لیعبدون اینا انسان امسون جنات انیمک اسی محض ایگی عبادت توننگائی کی کھکتا مقسیم کی بنی ہے نا تو نقصی جربہ حضرات سنگھ ایکھوئی اللہ نا دنیا دے سمبی رکلی با اسی اللہ کی عبادت توننگائی کی دمکتا سملک پنی ہائی با اسی ایکھوئی کھنگلے مدو کی متنگ دا اللہ کی عبادت کرم نہ توگنی عبادت قریب و کوبگے عبادت ہائی بدی کنا گمبا امگی دمکتا محاق نہ ہائی با خودنگ مک اللگا ماگی متنگ ان کی با ادبو اللہ عبادت کوئی ادو عبادت کی دمکتا دی جو حیرک لیبا ادو گی متنگ اللگا محاق کی اپام با تھبکتا ہوا ادونی اسینگ با عبادت تی ادو گی اون تین بدا کری گمبا ایکھوئی نا اساگی اپام با دا عبادت تورب دی ادو گی دو عبادت کور رویب مرم دی عبادت توننگائی کی دمکتا اللہ تعالی نا ایکھوئی دا عبادت تووئی نا حیرے اللہ نا عبادت تو حیر بنینا اللہ کی اپام با موونگ ادو دا ایکھوئی عبادت تورب متم دو دا ادو کھکتا تا عبادت ہوئی گنی نہ تبیدہ اللہ نا عبادت تو حیری حیدنا اسحاگی اپام بدا اینا اللہ کی عبادت توری بنی حینا تودن لیبتا ربدی ادو عبادت ہوئی رو عبادت تو حی با اسیسو اللہ کی میکیدگی اللہ نا حیرک پنی ادو عبادت ربدی اللہ کی اپام بدا توبسو ضروری دی ادو اللہ کی اپام بدا توننگائی کی دمکتا اللہ کی اپام با ایکھوئی کرم نہ کھنگنی مرم دی اللہ تبارک و تعالی کی شان یامنا وانگ چاو متک مگل لیبا ادوگم بنی ہر کوئی می پون خودنگ مگ اللہ تعالی کا ڈائریکٹ وری سانرگا اللہ نا می پون خودنگ مگتا حکم پی رکپا مسیدی امپوسیبل نی ادو دی اللہ نا ایکھوئی دگی کری توبہ پاملی اما دی عبادت ایکھوئی کرم نہ توگنی مسیح دمکتا اللہ تبارک و تعالی نا حضرت آدم علیہ السلام سیم لے ادو کی متنگ دا محاق اللہ کی حکم کی متنگ ان دنیا دا تھرک لے
Masidagi Allah Ta'ala na dunia da la iba insan khuding makki damakta chaurakna nabi la amagali sing kunmari Allah na dunia da thabirai hai riba nabi sing asi karigi damakta thare I haiba matamda Allah na ikhoi de ibadat tawoina haire adu oiba tarabadi ibadat karamna tawgani haiba asi Allah na ikhoi insan singi maraktagi khangat laga kana kana gumbabu Allah na nabi yoina sem laga ikhoi da Allah gi apamba sing adu takhanningai gi damakta Allah na tharakpani madu sing adubu nabi gi silsila kawi hairiba nabi Rasul kaya Allah Ta'ala na dunia da thabi rakhi masida ikhoina khangadaba amadi karino haiba matamda nabi haibaga rasul haibaga ani si khetnai Allah na chaurakna dunia da tharakhriba nabi la amgali singkun mari sigi manungda rasul mayama mayawi nabi su yawi masi rasul ga nabi ga khetnaba ahan badai khoi khangadabadi rasul haibadi Allah Ta'ala na mahakonda anuba shariat piraga tharakliba adubu rasul kawi anuba shariat anuba kitab haibadi hana karigumba matamda rasul lakpatarabadi mamangi tauramliba amal sing haibadi mamangi rasul na ta'ammiba shariatu adugi dugi anuba shariat puraga laiba miyoy adubuna rasul kawi mahakonda Allah na kitab natraga sahifa sinnarakani hairiba Allah ge hukam sing jo mangonda sinnarakliba adu mahakna mahaki ummat singda haibirani ummat singna adubu amal tawrani hairiba asida musalsal amal tawraga laigani sigi marakta Allah na mathang rasul amal laktriba fawba mamangi rasul duna ta'ammiba shariatu da amal tawgani adugi matungda mathang karigumba rasul lama Allah na tharae haiba tarbadi thara iba rasul aduda Allah na pira iba shariatu aduda amal tawrani bamangi rasul dugi shariatu da amal tawraroi haibadi samna hairabada Allah na shariat anuba piraga tharakliba adubu rasul kawi adu nabi karibu kawi nabi sina jo Allah Ta'ala na jo mamangi rasul da pirakhriba shariatu adudu makha chatha ningai gi damakta tharakliba miyoi sing adubuna nabi gyan ta ningai gi rasul ampuraga lae adahna amuka nabi sidi rasul duna tawram miyoi hallag ngai gi damakta tharakda Allah na anobin piroi ulna pura ammiba miyoi besingbo amal tawhanningai Allah gi maikai da tharakliba adu Allah na thara ibngasi masida Allah na shariat anoba pidabida hana mamangi shariat ta amal tawningai thara isimduna nabi kawi aikhoina khangjin gadaba amana rasul khudingmak loinamak nabi oy rasul khudingmak loina nabi oy tawbatawa nabi khudingmak ti rasul oy teba adumaina Allah na dunia da chaurakna nabi la amgali simkun mari tharliba asida rasul mayam mayawri adu rasul khudingmak ti nabi oy banina rasul da ikhoina nabi haiba kari su kaide khair si atopa bahasa mada chakragani adu Allah Ta'ala na mahaki apamba mahaki banda sing da tangingai gi damakta tharakliba adubu rasul nabi kawi masigi silsila se Allah Ta'ala na tharakriba nabi sing asida nabi khara amagina Allah na maming palle Quran da jaise Hazrat Nuh alayhi salam Hazrat Ibrahim Hazrat Ismail Hazrat Musa Hazrat Isa Hazrat Yunus Hazrat Yusuf baharhal Hazrat Yaqub alayhi salam adumain tawdana Allah na nabi kharagi di Quran Karim da maming pallaga mahaki leifamga mahaki ummat ki wariga tahallaga aikhoi da madudagi ibrat hasil tawningai gi damakta tae aduga nabi mayamang gidi Allah na aikhoi da madugi takpiram de tawbutabu masi nabi la Allah na tharakhriba nabi khuding maksida aikhoi iman pura I haibase masi aikhoi gi thajaba yakin oigidami aikhoi gi iman oigidami jaise aikhoi na tare suba kalima da sonba kanda aikhoi gi tare suba kalima da yawi karina
آمنت باللہ ایکھوئی ایمان پورجرے و ملائکتہی و کتبہی و رسولہی اللہ نا تھرکرب رسول خودنگ مکتو دودا ایکھوئی ایمان پورئی ہے نا. تو بہرحال لاکھربا نبی رسول خودنگ مک اسی مسی اللہ کی حکم سنگ اللہ کی بندہ سنگ دا یوہننگائی کی دمکتا تھارکی بنی اللہ نا. متم متم دودا لائبا نبی سنگ ادو کی متنگ اللگا نبی سنگ ادو نا ہائی ربا حکم خودنگ مکتو دا عمل توریبا میوئی سنگ ادو متم دو کی مسلمان ہوئی گنی. ننسی جربا حضرات سنگ اسی حجک متم سیدہ انو نونا اریبا خواہدگی لیبا شریعت خواہدگی لیبا دھرم کرم بنو ہائی من چنگبا وہنگ کیا سوشل میڈیا دا ہنگ نری امدی مدوگی پوکھم پی نری ہائی نری ادھر ادھر کی میامما ہندو سنگ نا مجھک فی زمانی نا لیریبا متم سگی ہندو سنگ نہائی نکھوئی گی اسلام دی چہی لشنگم گا چمری کی ممانگ دا لاک بنی ایکھوئی دی ادو کی ممانگ دا کی لیرک لبنی نکھوئی کی شریعت نکھوئی کی دین اسلام سی دی انو بنی ایکھوئی دی نکھوئی دا کی ہین لی بنی ادو نا ایکھوئی نی اسینگ با دی نکھوئی سینگ دا بنی ہائی بنا چنگ با مسلمان سنگ دا وحی میام مہائی ادو گا ایکھوئی کی مسلمان اچھل لاؤ سنگ دا سو بھولا بالے کری سو کھنگ جدا با مسلمان سنگ دی مکھوئی نا ہائی ری با سیدہ چمما لینا کھلم با سو یاو گنی. مرم دی رسول اللہ صلی اللہ علیہ وسلم نا دنیا دا لاک پا متم دا مکہ کی میوئی سنگ بودلا لمی اما دی مسحا کی اپام بطورگا بودلا لگا کھانا کعبہ دا مورتی میام متھم مگا ادو مین طورگا لیرم بنگانگ تو اوئی با ادو دا اللہ کی رسول نا لا اگا اللہ اما کھکتنی ہائی بگی دعوت پیرگا مکھوئی بو کوشل لکھی با ادو ngasi gi hindu matam sigi hindu sing na kari na haire ai na khoi su musalman ngasi oiri ba na khoi si su but la lam mi murti la lam mi na khoi gi khana ka ba da murti le ram mi muhammad sallallahu alaihi wasallam la aga si sing chin nam dana din anobo do ontho han ki bagini na khoi si ai khoi gumna murti la lam mi na khoi ontho han krimi adu no hujik na khoi hallago onjal o haiba na chingba adugum ba sing mayam ma leiri مسیدہ ایکھوئی نا کھنجن گدب دی نوسی جربہ حضرت سنگ اچل ناو سنگ حجیک متم سیدہ ایکھوئی نا مسلمان نی کھک ہائی رگا اچم چم لیبن دی ایکھوئی گی ایمان اسی بچائی بنگم موئی مرم دی سوشل میڈیا کی متم نی ام دی دلی دا نترگا ممبئی دا عرب تا سعودی دا کہیں بھی نترگا کری گمبم اوئی متم دا حجیک اتھو تھو نا اکوئی کوئی نا عشاء عشاء کی خود تا اوبا پھنگ بمتم نی ادونا ایکھوئی مسلمان سنگ نا ایکھوئی اسلام کی مرم دا ہنگ دبی دا تھی دبی دا اسلام کی مرم دا اکھنگ ہنگ دبی دا ایکھوئی دی مسلمان نی کھکتا ہائی رگا لیبا ادوگا کافر سنگ نا اسلام کی مرم دا کھرک حجک تھی جلو رگا مدو کی مرم دا کی ہنگک بمتم دا ایکھوئی دا حقا بکا اوئے با کرینو چمما لے ہائی بنا چنگ با مسیح امنا لاننگائی نی رسول اللہ صلی اللہ علیہ وسلم نا پرک لگا تھرم لیبا دین سیدہ نسی گی کافر سیدی لائی ردنا متمدو دا لیرم بیبا کفار مکہ جو اللہ کی رسول صلی اللہ علیہ وسلم کی چچا مہا کی مپاگا پوکمن نبا مہا کی مچن مناو سنگنا اما دی متمدو دا لیرم بیبا کافر نے ہائی بدا اکن اکن بسنگ دو ادونا ایک وحی اما فوبا اسلام سی لا لے ہائی نا ثابت توبا غمم دربا ادو گی متنگ دا ngasi فوبا چہی لسنگم گا چمری سورک لبا اسی دا کنا اما فونا اسلام بو اما دی قرآن بو لا لے ہائی نا ثابت توبا غم کھتربا ادو بو ngasi ایکھوئی نا اسلام کی مرم دا ہنگجن دبا تھیجن دبا کھنگجن دبا نا مرم اوئی رگا کنا گمبا امنا سو ہیکتا الہی لائنا نہا کوئی گی نبی دی ادو مین تو بنی نترگا نکھوئی گی قرآن دا ادو یاوری نکھوئی دی انو بنی ہائی بنا چنگبا ادو گمبا وحی سنگ لاکو متم دا ایکھوئی گی مسلمان انسل اناو سنگ دا سو یامنا ہن دھبا وکھلما پوکھلی مسی توروئی دا بنی مرم دی ایکھوئی خودنگ مگ اسلام گی مرم دا ریسرچ تو گدا می کھنگ دا بنی ادو ngasi ujik aina haija khri dudi mamang da kari
Allah tabarak wa ta'ala na nabi gi silsila tharakriba asi Allah gi banda sing Allah dagi lapthokiba sing kaujanningai gi damakta tharakpani adugi manungda aroiba nabi ni aikhoi gi nabi sallallahu alaihi wasallam Allah gi rasul sallallahu alaihi wasallam asi Allah na dunya da tharakriba si kari gi damakta no dunya da lairiba mi sing asi Allah amakhaki ibadat tawrambadagi laithoaga atopa but latlaga murti latlaga makhoi Allah dagi laithokre aduna Allah gi maikaida kaujallu ningai gi damakta Allah na Allah gi rasul tharakhibane jis tarah Allah gi rasul gi mamangda nabi la amgalising kunmari Allah na tharakhriba adumna Allah gi rasul su tharakhibane adu ngasi hangibo hangkariyana Islam ti chahi lishingum ga chamri dagi tani aikhoi di adugi mamangdagi ne na hairiba sing aduda aina haijaning badi makhoi gi lairiba shariat hairiba potse si koi shariat nate koi din nate maramdi Hazrat Isa alayhi salam dunya da lae Hazrat Isa alayhi salam na tawramiba puraiba shariat aduda amal tawrambadagi tapna nabiga amadi nabigi zamana ga miyuiba singa lapthokna kibadagi tapna lapthokna kibdagi shaitan na thaujanbadagi amadi insan miyuiba sing asibu amuk hanna butlat pagi maikaida purakhiba adudagi amuk butlat pa haukibani aseng badi musalman oirambadagi butlat pa amuk haukibani maduda Allah gi rasul si Allah na tharaga na khoin tawridu la le na hayhan balak pari Islam di Allah Ta'ala na insan dunia se seme adugi matungda ahan ba tharakhiba mi adusu musalman ni Allah na tharae Hazrat Adam alayhi salam adugi matungdagi sandore Allah na Hazrat Adam alayhi salam dunia da tharakba adugi sasata shaitan su amadi Hazrat Adam alayhi salam da nafs insan miyoiba da thamoi gi apamba sisu hapaga amadi shaitan su loinana Allah na dunia da tharakre aduna maram oiraga Hazrat Adam alayhi salam na puramliba din shariat aduda amal tawrambadagi Hazrat Adam alayhi salam hankibdagi tapna shaitan na thaujanba amadi thamoigi apamba anisi na pullaga insan miyoiba sibu butlatpagi maikaida amuk pukhre adugi matungda Allah na amuka mathang nabi tharae nabi duna amaka dingi thabuk tawba matamda Allah gi maikaida kausinba matamda ayaba singduna yakhre yadaba singli hobuduna Allah gi azab la aga adumain tawdram mangdra taktra manghanki mathangda Hazrat Nuh alayhi salam amuk dunya da lakpa matamda Hazrat Nuh alayhi salam sina chahi chamapan yankhai dingi khidmat dingi damakta Allah gi damakta miyoi basingbu Allah gi maikaida kaushallami matamduda miyoi khara khakta iman purai dunia masa pumnamak sida miyoi khara khakta iman purakhi maduda Hazrat Nuh alayhi salam na waraktana ummat sing na lakna bai henjalakpadagi ya Allah da dua tawre makhoi gi mathakta Allah gi azab tharak ningai gi damakta Allah na hi sahalle amadi iman purak pasing du hi du da tongkhre aduga iman pura haudaba sing du na Allah na dunia da leiba mipum khuding mak loi namak tum na hat khiba adugi matungda Hazrat Nuh alayhi salam gi hi da tonghoba miyoi kharado adudagi amukka hanna miyoi basing sandora khibani baharhal pumnamak asi Allah Ta'ala na aikhoi dagi kari pamlibano haiba asi aikhoi da khanghan ningai gi damakta Allah na nabi tharakpani nabi gi silsila asi Allah na aikhoi gi damakta khanbiraga aikhoi dagi Allah gi apamba do aikhoi da tak ningai gi damakta Allah na tharakpani adu nabi sila nabi la abu matungda nabi ga na da Allah na mahaki apamba se karam baina hai halli hai matamda Rasulullah sallallahu alaihi wasallam gi matangda Allah gi Rasul sallallahu alaihi wasallam na nabi oikriba rasul oikriba asi chahi mahaki chahi nifusu badadi adugi mamangda Allah gi Rasul sallallahu alaihi wasallam bulla lamde amadi afaba banda amu oina leirambani madudagi matungda Allah na mahangonda nabuwat nabi oihan kriba asi Allah gi Rasul gi chahi nifu surak padari
ahan ba hauba matamda Allah gi Rasul sallallahu alaihi wasallam da Allah na mamang manghalli hairiba mangasi sigisi satche khap asing ba kha haibadi ngasi ahing mangda jo uba posi nong thinda adumak oiba ahing mangda uba si nong thinda adumak adum oiba adumai tawraga Allah na Allah gi Rasul da ahan ba mangda gi hauraga Allah gi Rasul sallallahu alaihi wasallam da Allah ta'ala na tha taruk mukammal tha taruk asi mamang da loina mak uhalleba mang da uhalliba posi mang sida uriba posi ekhoi na mang basidi mangum na madu oi Allah gi Rasul dadi jese hubahu thabuk tu tawbugum haibadi hayeng tawgadaba thabuk si ngasi gi mangda seng uhanbado adumaina tha taruk Allah gi Rasul da mamang da uhalle adugi matungda Allah ta'ala na Allah gi Rasul gi thamoida Allah gi ibadat tawningba amadi tanhai akela da lairaga Allah gi ibadat tawningmagi apamba Allah na pukhalle madugi matungda Allah gi Rasul sallallahu alaihi wasallam asi Allah gi ibadat kidamakta Gare hira hairiba mafam asi Allah gi Rasul na khalleba habdi mafam asi da lairaga ai Allah gi ibadat tawganena gare hira si Kaaba tullah dagi mil ahum labna laiba mafam ni to Rasulullah sallallahu alaihi wasallam na lairiba habdi ibadat kidamakta khalliba mafam gare hira hairiba mafam duda Allah gi Rasul sallallahu alaihi wasallam gi maputhau Khaja Abdul Muttalib su hairiba mafamduda Allah ta'ala gi ibadat tawraga lairabmi haina su iri do hairiba mafam sida Allah gi Rasul sallallahu alaihi wasallam numit nini humni gi chana thakningai gi puraga chatli amadi hairiba chaningai gi puriba chinjak sing aduna lairi phauba mafamduda adum charaga thaaga Allah gi ibadat ta punsi lelami madugi matungda chana thakningai loikhraga amuk halakpa halaba matungda amuka halaga chana thakningai puraga nongnini leiraga amu hechatpa adumai tawraga Allah gi Rasul sallallahu alaihi wasallam na Allah gi ibadat kidamakta laithoaga haibadi Allah gi ibadat tawba hurakhi masigi matungda Allah gi Rasul na ahan ba Hazrat Jibril alayhi salam bu uba Hazrat Jibril alayhi salam uraba matungda Allah gi Rasul da kari phauki numittu da Allah gi Rasul masarum hogat khiba Hazrat Khadija na mahaki mari mata da puraga Allah gi Rasul enghanba haibina chingba makhata ba si inshallah mathangi bayan da ikoi khangminar si ujik matam su minute manga tara henkre aduna Allah gi Rasul da oirakriba khudingmak adu inshallah mathangi da ikoi soidana khangminar si inshallah